ꯑꯣꯖꯥꯅꯤ ꯀꯩꯅ ꯄꯪꯇꯥꯛ ꯇꯥꯛꯁꯜꯂꯦꯕ ꯇ꯭ꯔꯥꯏ ꯕꯥꯏꯗꯒꯤ ꯇ꯭ꯔꯥꯏꯗꯒꯤꯁꯦ ꯃꯤ ꯃꯁꯥ ꯌꯥꯝ ꯊꯣꯛꯆ ꯂꯩꯔꯕꯁꯤꯗꯀꯣ ꯈꯤꯇꯪꯒ ꯄꯥꯏꯔꯗꯤ ꯁꯤꯗꯤ ꯃꯩ ꯇꯥꯔꯅꯤꯍꯦ ꯗꯥꯗꯥ ꯆꯥꯛ ꯊꯣꯡꯕꯗꯣ ꯃꯨꯊꯠꯂꯝꯃꯨ ꯆꯥꯛꯇꯣ ꯌꯥꯔꯝꯃꯕꯅꯤ ꯀꯔꯤ ꯀꯗꯥꯏꯗ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯤꯗ 이만두비 가야 돼 타졌니? 이만두비 가 너 살람 살람 찌야들 현싱하게 나 숨지게 태살라고 Kari yang aku kapsak ngan tau di coba. Sinam na yok pasidi. Pasi am tinggi dah luasan nungsan lagi beda. Amubi ya? Amubi ka ini pitru. Is amubi ka hai pasi sauni ni mal. Oh angau bi. Noi tamu leh bro. Noi tamu muram badai wau thorak pado leh bro. 내가 보네 누지 망도 묵다 내가 보네 강니도나 글로브지 레이가 ngawra ka nangon he ngawra kyo Ngau nang ngau budu ni nabung ni yeng ngai di se. Cho. Ita. Tau re do ngang hai pa chumi ni ngam ni numi ta ba muk ta na lei hai je. ase ngang pangang Kari nu ne nung da wai ram gi mi ne ing ne tai ming se nang nam free makak ang ga nang ye ni malam ni ai bo na han ju ta na jing jan ba du na na 잉가 안 파우드레 강라 너 free 이거 잘 makak tum ga ha 바야 너 이시 트라이 바디 파저는 그 oh phajare pum na hek chat la dana ai 미스터는 또 도케나 트라이 또 칼리니 nang na sa phai hai ka dai du hoi no khong din ma sal bo tu di ni ka dai no nang ma sal 밑에 거 완전 ngang này không mà Him boy de lei hết ha kai ba as tan he kori no kori ga sang ke dur ga sao cái đồ cái nung cái đồ gì oh ta de nang ge ha du da ta ai hulen tau ra ge ta ta de som da u wa lao le yom ka le chai da hulen tau adu kari gi no ba na gym ga chat ta gai si da tau le nang gym chat lu ra dai ne kai gi no ba na si go ta mani tau ga thak ka lai ji bo trainer ta kan ba ge tau ge ba phajana 트레이너는 엔터이도 하이 뒤에 봐세 에이 юм네 아이는 사라져버지는 너회 강브라 유튜브다가 너이 방이 뮤직디 트레이너는 하이 조이디 가만히 트레이너로 이래는 큰디 oh trainer dai nang le hen hai ra ni ne ma sal ga do spray nak spray marai cha cha 때는 그 떠오리 와이디 파자라버니 ai cha la ge mo mu hau ro 잉담나 나리 드레스 니는 송이 홍대합니다 시야 이승남도 혼비올라 난기 프리드도 수비 남 집도 로이라마니 농도 수부 우대 합니다 마이 프리즈 거리노바 에이 잘라 소소소로 아이는 쑥간나 사나가 꼬었다나 짜온나 보네 니 싱총나 브로 아이는 시사네 하저 소소소로 그냥 얘네 이승도 아이도 얼음바 탕함데 쿠지야데 해봐 딴게 그때 네가 봐야 있는데 신기다 혼비오 하지부 야데 합니다 미 뭔가 많아데 합니다 응앙래 합니다 아이 비수드럼 이거 들어오나 뭐 아 속도 소라게 세 시야 냥이니 쇼랑 간냐 남니남 티려자니 아이는 사이너스 레이비 나돈 푼지서 파는 강들어버리니 예 시우바 속도로래 냥이나 아이씨 이네 우리가 사간 좀 많이 오지는 또 아니 판다 너무 또 보디 좋다 어디 파자라 아버니 해 ꯂꯥꯛꯇ꯭ꯔꯤ ꯖꯥꯠꯂꯥ ꯑꯗꯨꯏ ꯃꯤ ꯃꯆꯥꯗꯣ ꯐꯗꯤ ꯐꯖꯔꯛꯑꯕꯅꯤ ꯍꯦ ꯑꯩꯒꯤꯁꯦ ꯍꯟꯗꯛꯀꯤ ꯅꯩꯒꯦ ꯈꯪꯗꯦ 잉해 잉러비다 가리 임사 사토이 시다부 렉진 다도 왜 와니 람비다리 렉진 렉진 노트네 션 거잖아 따우래도 티가 간지다 뭐 와이 시다나 레이레네 rồi tôi đây rồi kìa. Thế là hay này là cái đi nôm này. Cái mình xin ông ship tới cũng nay cũng ngay ngay đây. Cái nó săn lâm rồi chứ. Vâng rồi chờ lâu. Ô rồi cho ngã tấp hơn, của anh cha cái luôn gì cha thấp không? Cha cái đấy cái này thế. Ôi cái rồi kìa, nó này sâu bang này là. Ôi rồi chờ lâu. Ai phát nó sẽ là cái con gì đi.
Hello, Ita. Oh, lai. As amado why mo shit na lai ramine mi mon na tanja jisa. Oh, lai. Oi, loi dribo. As lôi he. Karino. Loi ne. Thame lage koi. Phone yaw re, purse yaw re. Yeah. Lo saslo. Gai ai thora ke tum. Koi no to rai sina. Lo to ke. Eng kan jida. Si ba ba ing ani na khala. Sala he. Ingi. Re lo. Nupa thok ta ba si hum ba. Lo saslo. Koi no to rai si. Si ba ino pig puri tu no tro. Shagar li mal ne. Ingi ti di ha. Nang gizi pamong ka sa bisa utli bai tro nang gizi ba ha. Indi he. Noi ko mas phone mi cha. Tadi. Asai tadi laitin tham na kam thega tan ni ha bani re nang ba. Nang ni kredi aram sa tro. Oh, khari se. Kari ko khari ai ingoi hai re dana. Oh, to. Hai rồi. Kari. Bị yên anh muốn yên nấu đi mẹ em. Nang kari yeng inu khang bro da. Mà sao vừa mới yên cái nó? Angau bong kari thoi ji yeng ona. Yeng ni khang ba. Nang ngày mà kalak pa si kalak ida ko. Kalak pa ye. Ngwa. Ha? Ni na thi ngang na mani nang nate. Numini ni humni. Yut khra thang ka laga ma chumai phalla sat pa ji bu nang na than da budi wera moi da. Jim sana ba yam ure ba. Hain tau sat pa. Maya marak tu dai nang na khra ju hen jan ra ka nom tau ida. ꯑꯩꯁꯦ ꯌꯦꯡꯕꯗꯤ ꯑꯗꯨꯝ ꯌꯥꯔꯤꯕꯅꯦꯕ ꯑꯗꯨꯝ ꯐꯖꯩ ꯍꯥꯏꯔꯤꯅꯦꯕ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯇꯒꯁꯦ ꯑꯣꯖꯥꯈꯩꯅ ꯃꯁꯛ ꯐꯖꯩꯌꯦꯅ ꯍꯥꯏꯔꯤꯅꯦ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯅꯨꯄꯥꯁꯤꯡꯁꯤꯅ ꯑꯩꯉꯣꯟꯗ ꯑꯝꯇ ꯍꯥꯏꯅꯤꯡꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯑꯩꯈꯣꯏ ꯆꯍꯤ ꯃꯇꯥꯡꯁꯤꯗꯗꯤꯅꯦ ꯃꯤ ꯅꯨꯄꯥꯁꯦ ꯃꯉꯥ ꯇꯔꯨꯛ ꯆꯔꯣꯡꯅꯦꯕ ꯌꯥꯅꯔꯤꯁꯦ ꯑꯗꯨ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯑꯃꯠꯇꯐꯥꯎ ꯀꯣꯏꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯀꯣꯏꯗꯕ ꯅꯠꯇꯦꯅꯦ ꯃꯣꯏꯅ ꯍꯥꯏꯔꯛꯇꯕꯩꯅꯦꯕ ꯑꯩꯅꯗꯤ ꯀꯣꯏꯅꯤꯡꯉꯤꯅꯦꯕ ꯑꯋꯥꯡꯕ ꯅꯨꯄꯥꯁꯨ ꯑꯄꯤꯛꯄ ꯅꯨꯄꯤ ꯄꯥꯝꯃꯦ ꯑꯄꯤꯛꯄ ꯅꯨꯄꯥꯁꯨ ꯑꯄꯤꯛꯄ ꯅꯨꯄꯤ ꯄꯥꯝꯃꯦ ꯑꯋꯥꯡꯕ ꯅꯨꯄꯤ ꯑꯩꯈꯣꯏꯁꯤꯕꯨ ꯀꯅꯥꯒꯤ ꯑꯣꯏꯗꯣꯏꯅꯣꯕ ꯑꯗꯨꯗꯤ ꯈꯣꯏꯗꯧꯒꯁꯦ ꯕꯤꯔꯤ ꯆꯥꯛꯄꯖꯥꯠꯅꯤ ꯅꯨꯄꯥꯈꯩꯁꯦ ꯀꯩ ꯈꯟꯕꯅꯣ ꯈꯪꯗꯦꯕ ꯑꯩꯒꯤ ꯈꯣꯡꯁꯤꯅꯀꯣ ꯁꯥꯡꯃꯟꯕꯁꯤꯗꯅꯦꯕ ꯃꯤ ꯆꯦꯍꯦꯔꯥꯗꯤ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯕꯅꯤꯗ ꯐꯣꯟꯁꯦ ꯁꯨꯛꯄꯥꯏ ꯄꯥꯏꯗꯦꯁꯦ ꯂꯩꯇ ꯖꯥꯠꯂꯣ 이씨, 그랬더니나 비범지가. 제, 한도세. 나 코가 다 건들. 상위. 까이는 포항한테 봐야 되나? 나와봐. ꯊꯃꯣꯏ ꯉꯥꯛꯇ ꯀꯥꯏꯒꯦꯅ ꯇꯧꯕꯁꯦ ꯀꯥꯏꯐꯝꯒ ꯈꯪꯗꯦꯕ ꯅꯪ ꯍꯦꯛ ꯂꯥꯛꯇꯅ 이씨, ꯅꯪꯗꯤ ꯀꯔꯤꯒꯤ? ꯅꯨꯄꯥ ꯑꯃ ꯀꯣꯏꯗꯅ ꯊꯃꯣꯏ ꯀꯥꯏꯅꯁꯨ ꯅꯠꯇꯦ. ꯀꯔꯤ? ꯅꯨꯄꯥ ꯀꯣꯏꯕ ꯈꯛꯇꯅ ꯊꯃꯣꯏ ꯀꯥꯏꯔꯗꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯒꯦꯕ? ꯅꯪꯁꯨ ꯍꯞꯇꯥ ꯑꯝꯇꯪ ꯑꯣꯏꯔꯁꯨꯅꯦ ꯅꯨꯄꯥ ꯀꯣꯏꯗꯕꯤꯗ ꯌꯦꯡꯉꯣ. ꯅꯨꯄꯥ ꯀꯣꯏꯕ ꯐꯪꯗꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯏꯕ ꯃꯩꯆꯥꯛꯁꯦ ꯃꯥꯄꯟ ꯇꯔꯥ ꯀꯣꯏꯕ ꯅꯪꯅꯗꯤ ꯈꯪꯉꯣꯏꯕ. 이씨,ꯀꯗꯥꯏꯗꯒꯤ ꯇꯝꯃꯨꯔꯤꯕ ꯑꯦꯛꯇꯤꯡꯅꯣ? ꯌꯥꯝ ꯍꯩꯅꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨ. ꯍꯣ, ꯑꯗꯨ ꯐꯅꯕꯅꯦ ꯑꯩꯅ ꯁꯤ ꯂꯥꯛꯏꯁꯤ. ꯍꯥ? ꯀꯩꯕꯣ? ꯗꯥꯅꯤꯃꯥꯏꯗꯣ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯍꯟꯗꯛ ꯀꯣꯏꯕ ꯄꯤꯛꯇ꯭ꯔꯨꯗꯣ ꯈꯪꯉꯤ ꯀꯩꯅꯣ? ꯍꯣꯏꯕ, ꯑꯗꯨꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒꯅꯦ ꯅꯪꯒ ꯈꯪꯅꯍꯟꯁꯦ ꯍꯥꯏꯔꯛꯑꯦꯕ. ꯑꯗꯨ ꯅꯪ ꯌꯥꯒꯗ꯭ꯔꯣ? ꯀꯩꯗꯧꯉꯩꯅꯣ? ꯍꯌꯦꯡ ꯄꯨꯡ 1ꯗꯅꯤ. ꯑꯁ, ꯍꯌꯦꯡꯑꯕ? ꯉꯁꯤꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ? ꯑꯩꯗꯤ ꯉꯁꯤꯁꯦ ꯑꯗꯨꯝ ꯁꯪꯉꯦꯕ. 야이 얌hen질라는 하영 붕어마 소이드비 아이짜래고 ꯃꯐꯝꯗꯤ ꯉꯥꯏꯈꯣ ꯃꯐꯝꯗꯤ 아이 번에 좀 하라게 아이짜래 ꯑꯁꯤ ꯑꯃꯨꯛ ꯆꯠꯂ ꯂꯩꯕ ꯑꯅꯤꯗ 자 그래 얘가면요 비디오 좀 샘 사. 하영도 그러게. 그 아이나 한테 안한거 엄마 꼴도 아두부터 우노지 아두 마이 마마나 빔레이 아노바디 능기 자판기 아강 사만 부드러. 아두부터 우노지 봐 아도 마이 마마나 비 아말레이 누가 꼴디 아두는 꼴로는 난 사람한테서 강나대 이거 비가 더 해고 인게다. 아스 마사 너무 시하이다 오 살아지 행행 도르지. 아두대 행 붕어마 소리는 거 아이짜라게 어. 에 아다 난기 시 포리 셀릴라 그런 거 야 깨질 거 맞추지가 내가 파자랭 칼리라봐 아이고 나오동나 비우려 잡다. 아이고 나오동나 비우려 잡다 실릴라 까드로. 파래 아다 행 붕어마 니고 셀릴라 그런 거 아이 릴라 그런 아이지네 어. ꯄꯨꯡ ꯑꯃꯗꯤ ꯇꯥꯗꯧꯔꯦ ꯌꯧꯔꯛꯇ꯭ꯔꯤꯕ ꯑꯝꯇ ꯍꯪꯉꯣ. ꯍꯣꯏ ꯇꯧꯒꯦ ꯑꯩꯗꯤ ꯃꯤꯍꯨꯟꯒꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯕ. ꯍꯜꯂꯣ ꯅꯣꯏ ꯌꯧꯔꯛꯇ꯭ꯔꯤꯕꯣ ꯑꯩꯈꯣꯏꯗꯤ ꯃꯐꯝꯗ ꯉꯥꯏ ꯂꯩꯔꯦ ꯅꯣꯏ ꯉꯥꯏ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯒꯦ ꯍꯦꯝꯕ ꯊꯝꯃꯦ ꯍꯣꯏ
ꯀꯥꯏ ꯌꯧꯔꯦ ꯍꯥꯏꯅꯣ ꯂꯥꯛꯑꯦ ꯌꯧꯔꯦ ꯆꯠꯁꯤꯔꯣ ꯍꯣ ꯑꯗꯨꯃꯥꯏꯅ ꯊꯥꯕꯗꯣ ꯂꯤꯠꯂꯨꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯂꯥꯛꯑꯣ ꯆꯠꯁꯤꯔꯣ ꯍꯣꯏ ꯆꯠꯁꯤ ꯆꯦ ꯃꯣꯏ ꯉꯥꯏꯕ ꯑꯣꯏꯅꯅꯦ ꯃꯅꯨꯡꯗ ꯉꯥꯛꯇ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯐꯖꯕ ꯌꯦꯡꯉꯨꯁꯤ ꯃꯤ ꯂꯥꯛꯑꯒ ꯂꯩꯔꯝꯗꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯌꯦ ꯌꯥꯔꯦꯍꯦ ꯃꯅꯨꯡ ꯑꯃꯗꯤ ꯌꯥꯝ ꯐꯖꯔꯝꯗꯧ ꯃꯥꯜꯂꯦ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯀꯔꯤ ꯑꯃꯨꯛ ꯇꯧ ꯂꯩꯍꯧꯔꯒꯦ ꯊꯦꯡꯉꯦꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯤꯡꯖꯦꯜ ꯃꯃꯥꯡꯗꯨꯕꯨ ꯂꯦꯞꯈ꯭ꯔꯗꯤ ꯑꯁ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯈꯠꯆꯥꯝꯕ ꯀꯩꯗꯧꯒꯦ ꯏꯀꯥꯏꯖꯗ꯭ꯔꯣꯅꯦ ꯑꯁ ꯌꯥꯔꯦꯍꯦ ꯎꯐꯨꯟ ꯃꯔꯛꯇꯅꯤ ꯊꯧꯗꯣꯏꯗꯣ ꯇꯣꯛꯑꯣ ꯊꯦꯡꯉꯦꯗꯤ ꯍꯥꯏ ꯍꯣꯏ ꯑꯁꯤꯗ ꯍꯣꯏ ꯌꯥꯔꯦ ꯑꯩ ꯐꯣꯟ ꯇꯧꯒꯦꯕ ꯃꯣꯏꯅ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯋꯥꯏꯗ ꯂꯥꯛꯇ꯭ꯔꯤꯕꯅ ꯇꯧꯔꯛꯑꯝꯕꯅꯤ ꯀꯥꯏ ꯂꯩꯒꯦ ꯍꯜꯂꯣ ꯅꯣꯏ ꯀꯥꯏ ꯂꯩꯒꯦ ꯑꯩꯈꯣꯏ ꯌꯧꯔꯛꯑꯦ ꯍꯥ ꯑꯣ ꯍꯣꯏ ꯆꯪꯉꯒꯦ ꯂꯥꯛꯑꯣ ꯃꯅꯨꯡ ꯂꯩ ꯍꯥꯏꯔꯣ ꯃꯅꯨꯡ ꯂꯩꯌꯦ ꯁꯤ ꯃꯇꯣꯟꯁꯤꯗꯩ ꯁꯨꯃꯥꯏꯅ ꯐꯝ ꯁꯥꯟꯅꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯁꯦ ꯑꯁ ꯑꯩꯈꯣꯏ ꯌꯨꯝꯗꯒ ꯂꯩꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯀꯨꯝꯃꯣꯁꯦ ꯃꯤ ꯌꯧꯔꯛꯑꯦ ꯍꯥꯏꯕꯅꯤ ꯃꯤꯅ ꯎꯔꯒꯅ ꯌꯥꯝ ꯐꯖꯗꯦ ꯑꯉꯥꯎꯕꯤ ꯃꯥꯜꯂꯅꯤ ꯂꯥꯛꯑꯣ ꯀꯨꯝꯃꯣ ꯃꯥꯜꯂꯣꯍꯦ ꯁꯤꯗ ꯀꯥꯕꯕꯨ ꯑꯉꯥꯎꯕꯤ ꯃꯥꯜꯂꯗꯤ ꯏꯁ ꯑꯁ ꯀꯨꯝꯃꯣ ꯃꯤ ꯅꯪ ꯉꯥꯎꯅꯕꯤꯗ ꯇꯧꯔꯛꯀꯅꯨꯀꯣ ꯍꯣꯔꯦꯟ ꯃꯨꯛꯇꯅ ꯑꯃꯨꯛ ꯂꯩꯒꯅꯤ ꯃꯤ ꯅꯨꯄꯤꯗꯣ ꯋꯥꯔꯤꯒ ꯈꯔ ꯁꯥꯕꯤꯌꯨ ꯌꯥꯔꯦ ꯈꯪꯉꯦ ꯑꯩ ꯂꯣꯏꯅ ꯈꯪꯅꯤ ꯅꯪ ꯃꯤ ꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯖꯩꯀꯣ ꯅꯪ ꯀꯨꯝꯃꯒꯦ ꯀꯗꯥꯏꯗꯅꯣ ꯃꯣꯏꯅ ꯂꯩ ꯍꯥꯏꯔꯤꯁꯤꯕꯣ ꯀꯣꯏ ꯇꯧꯏꯁꯤꯔ ꯇꯨ ꯀꯨꯝꯃꯒꯦ ꯀꯨꯝꯃꯣ ꯀꯅꯥꯅꯣ ꯁꯤꯗ ꯅꯣꯏ ꯈꯪꯅꯕ ꯃꯤꯗꯨꯔꯣ ꯑꯩꯈꯣꯏ ꯑꯀꯨꯞꯄꯤ ꯃꯃꯥꯟꯅꯕꯤꯔ ꯈꯪꯗꯦ ꯃꯥꯒ ꯂꯩꯃꯤꯟꯅꯩ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯃꯤ ꯂꯥꯛꯑꯦ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯑꯁꯤꯁꯤꯔꯣ ꯃꯥꯅꯦꯕ ꯀꯩꯅꯣꯗꯤ ꯌꯥꯝ ꯀꯨꯏꯔꯛꯏꯗꯨꯕꯣ ꯀꯩꯅꯣ ꯄꯨꯡ ꯒꯜꯂꯤ ꯀꯩꯗꯧꯔꯒꯦ ꯂꯥꯛꯑꯣ ꯅꯣꯏꯅꯤ ꯑꯁꯣꯝꯗ ꯉꯥꯏꯍꯥꯛ ꯐꯝꯃꯨꯔꯣꯀꯣ ꯆꯠꯂꯣ ꯑꯁꯣꯝ ꯐꯝꯃꯨꯁꯤ ꯂꯥꯏꯈ ꯁꯪꯕꯤ ꯀꯩꯅꯣ ꯆꯪꯉꯣ ꯀꯔꯤꯅꯣ ꯃꯤ ꯅꯃꯥꯟꯅꯕꯤꯅꯦ ꯇꯧꯔꯤꯁꯤꯕꯣ ꯈꯨꯠꯆꯥꯎꯁꯤꯕꯣ ꯇꯪꯈꯥꯏ ꯑꯃ ꯈꯦꯠꯅꯩꯃꯤ ꯅꯪꯒ ꯑꯁ ꯅꯪꯁꯨ ꯄꯤꯛꯏꯗꯨꯗꯤ ꯅꯃꯥꯟꯅꯕꯒ ꯅꯪꯒ ꯑꯩꯉꯣꯟꯗ ꯈꯦꯠꯅꯩꯗꯨꯗꯤ ꯑꯃꯨꯛ ꯇꯥꯁꯜꯂꯛꯑꯕ ꯅꯨꯄꯥꯅꯤꯅ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯃꯊꯟꯗ ꯒꯣꯔꯣꯡ ꯆꯪꯒꯦ ꯍꯥꯏꯕꯅꯤꯗ ꯂꯥꯛꯑꯣ ꯆꯪꯉꯣ ꯐꯝꯃꯨ ꯂꯥꯛꯑꯣ ꯐꯝꯃꯨꯁꯦ ꯅꯨꯄꯤ ꯂꯩꯕꯥꯛꯇꯁꯨ ꯌꯥꯝ ꯏꯪꯉ ꯀꯥꯟꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯑꯀꯣꯠ ꯑꯔꯥꯛꯀꯗꯤ ꯀꯔꯤꯅꯣ ꯁꯤ ꯅꯨꯄꯥꯁꯤꯕꯨ ꯉꯥꯎꯖꯥꯠꯂꯣ ꯑꯩ ꯌꯥꯝ ꯐꯝꯃꯤꯁꯦ ꯑꯩꯉꯣꯟꯗꯒ ꯀꯔꯤꯝ ꯌꯦꯡꯉꯛꯇꯤꯌꯦ ꯃꯥꯅ ꯋꯥꯔꯤ ꯍꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯅ ꯑꯁꯨꯛ ꯐꯖꯅ ꯀꯦꯔꯛꯏꯁꯤꯕꯨ ꯃꯥꯕꯨ ꯑꯩꯁꯦ ꯌꯦꯡꯅꯤꯡꯕꯒ ꯐꯥꯎꯗꯖꯥꯠꯂꯣ ꯃꯊꯟꯇ ꯃꯁꯥꯁꯦ ꯐꯔꯕꯅꯤꯅ ꯁꯨꯝ ꯌꯦꯡꯗꯅ ꯂꯩ ꯃꯁꯤ ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯇꯧꯔꯒ ꯃꯁꯤ ꯑꯀꯨꯞꯄꯤꯁꯦ ꯍꯥꯟꯅ ꯃꯁꯤ ꯍꯥꯟꯅ ꯐꯨꯔꯨꯒꯗꯕꯅꯤ ꯃꯁꯤ ꯅꯨꯄꯥꯅꯦ ꯀꯥꯏꯅꯒ ꯁꯤꯕꯨ ꯀꯩꯅꯣ ꯑꯥꯗꯩꯁꯦ ꯅꯣꯏ ꯅꯃꯥꯟꯅꯕꯤꯗꯨ ꯀꯩꯅꯣ ꯑꯥꯗ ꯐꯨꯔꯤꯠꯀ ꯂꯣꯏ ꯂꯧꯊꯣꯔꯛꯏꯁꯤꯕꯣ ꯃꯥꯏ ꯍꯧꯅꯕꯤꯁꯦ ꯑꯃꯨꯛ ꯍꯧꯈ꯭ꯔꯦꯅꯦ ꯋꯥꯔꯤ ꯁꯥꯐꯝ ꯈꯪꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯑꯩꯈꯣꯏ ꯂꯩꯕꯁꯦ ꯏꯀꯥꯏꯕ ꯑꯣꯏꯔꯝꯒꯅꯦꯕ ꯂꯥꯛꯑꯣ ꯉꯁꯥꯏꯐꯥꯎ ꯆꯠꯂꯨꯔꯁꯤ ꯃꯣꯏ ꯋꯥꯔꯤ ꯁꯥꯖꯅꯕ ꯁꯨꯝ ꯂꯦꯞ ꯂꯩꯔꯒꯦ ꯍꯥꯏꯔꯣ ꯑꯣ ꯐꯝꯁꯦ ꯄꯤꯛꯄꯗꯧ ꯇꯧꯋꯤ ꯏꯃꯥꯟꯅꯕꯒ ꯂꯥꯛꯈꯤꯕꯗꯗꯤ ꯈꯔ ꯆꯥꯎꯕꯒꯨꯝ ꯇꯧꯅꯤ ꯑꯝꯗꯨꯅ ꯄꯤꯛꯄꯩꯔꯣ ꯈꯪꯗꯦ ꯂꯥꯛꯑꯣ ꯐꯝ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯀꯥꯡꯁꯣꯏ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦꯕ ꯑꯣ ꯑꯩ ꯏꯟꯖꯥꯡꯗꯨꯕꯨ ꯑꯣ ꯏꯔꯣꯝꯕ ꯁꯤ ꯉꯥꯛꯇ ꯇꯧꯕꯁꯨ ꯌꯥꯎꯅꯦ ꯐꯣꯇꯣ ꯀꯥꯞꯄꯤꯔꯛꯑꯣꯁꯦ ꯑꯩꯉꯣꯟꯗ ꯌꯥꯔꯦ ꯅꯪ ꯑꯃꯨꯛ ꯀꯥꯞꯄꯤꯒꯦ ꯂꯥꯛꯑꯣ ꯆꯣ ꯇꯣꯡ ꯀꯥꯞꯄꯤꯒꯦ ꯅꯣ ꯐꯖꯔꯦ ꯌꯥꯔꯕꯣ ꯌꯥꯔꯦ ꯊꯧꯔꯒꯦ ꯑꯩꯒꯤ ꯕꯥꯏꯛ ꯃꯅꯤꯡꯗ ꯑꯩꯒꯤ ꯅꯥꯀ ꯃꯌꯥꯗ ꯀꯩꯗꯧꯔꯒꯦ ꯃꯤꯅ ꯎꯔꯒ ꯑꯉꯥꯎ ꯃꯥꯜꯂꯅꯤ ꯅꯪꯕꯨ ꯑꯁ ꯍꯣꯏꯁꯦ ꯊꯦꯡꯉ ꯃꯥꯜꯂꯦ ꯆꯠꯁꯤꯂꯥꯛꯑꯣ ꯆꯠꯅꯕ ꯇꯧꯔꯦ ꯑꯅꯤꯗꯨꯕꯨ ꯀꯩꯀꯩ ꯋꯥꯔꯤ ꯁꯥꯔꯖꯥꯠꯅꯣ
Ngay vừa chưa chỉ bảo là sẽ làm gì? Ngao gì không đâu ấy. Tôi nghĩ tôi lạc gì không ấy. Không gì. Cái bao này nữa. Cái nó mà này mà thông ăn khang thì bọn cô là chẳng ổn ta không thể hàng là số máy tôi đâm đâm này. Năng nó bỏ của mình chứ mà nè. Sao lọ? Đó. Vậy cầm sả rồi bây giờ mà chỉ sáu cái gì? Ngay cô. Đàn mà phải chơi mà cô. Ha. Ôi, sao? Ngay cô. Tôi đã trong như nào? Kun nom gì 찾아 lạc 되는. cái đi tôi lên nó. 누빠니. ngao phải bữa. Chắc là mi. 나 대가리 이나 하면 난 갈리지. 잘라. 당길로세. 누피니나. 까다로봐. 이놈 한게. 마삭도 좀 보지. tumyapi 말하더라. 마삭가 무대. 왕무대 왕에도 좀 마삭도 좀 보지. 나 그리에 레이설 마삭도 얘기 들은 각 참마 빠졌다이네. 마, 난 밤도 그냥 어머니는 와리 그래 사업이 회드나도. 에스 하는 게 살로. 미 누피니나 응원해 왕. 너난 묵더라 좀 내려도 돼. 야, 이제 사실로. 아마 누피도 까라라 보이도록 하버니다. 응원해 왕 누피 빰데. 나올라 사실로. 아이 마이크 땅데 얘기 왜 아버니 그냥. 파리 낭 마뚱 나오 잡미나 왜 아버니 디나 때 낭. ngay 고민다. cái đâu nơi cái hả? 누빠니. không nên mà bữa đấy nữa rồi. Smile adum tàu lên hành gì đó. không nên là bữa này nữa rồi bữa gì đấy gari thao tiền cái. Anh cái đấy gì mà cái đồng năm đâu bạn. ai nè khăn ngasa ek la po phit lau thua lai sono surum dong ma le ai da ne ho to ti nang cái sao Ma, ôi mau, lấy cho mày rồi. Thôi chết, nó này lấy nó chín lên giải gì nè, mà tao chỉ để giảm tuổi đi nè, tuổi bộ ấy nó lên con ngầm được không? Chỉ lấy biêu này nè. Chị chả nó bao giờ là nghe đến giảng không ta thông rồi hay mà năng đi halabra hay mà Carino 속도 없더라 물레이 드나 나만 하나 봐 분하라 앞으로 낭 봐. 하. Mina hay vậy chúng ta tabi đi. Anh na, thôi xem tết mi ngoài bộ, chúng ta ya đi chúng ta tabi đi. Mi cái gì anh hôm nay xin lệ nó lạc này gì. Hôm nay tận đó na, tôi xin ngâm chẳng rồi. Ye he du ki wa we de hayang se ke len de ki lupa yang khai bi ba ma kok le ra lo ra du bo. Ungara no sang onang ka da. Ya rồi đấy mà, có mà lupa yang khi pulit tôi nó. Mi son da moza bốc da lupa yang khi này pin ra kan gì da. Sky đi nó. Hay anh muốn lupa sinh này pin ai sang chả lấy rồi. Hai, karai de lupa lising ani no laite. Masai da na tro, tu san pe sapi yo no tu san pe sapi ki do laite ko. Pare, sini deh tu san ngam chả rồi sini deh. Yenguni ma se. Si ge ngang je ma de ngam de ge ya de ba. Hei bu. Pa lising ani je. Ibe so bi de hek ta hung ra ke. Lai bi dra di ne tu san ga cha loi dorim ni ma si ngang je. Ni ngai di ba ma pa lo de. Be so bi ya. Ini ya. ꯅꯪꯉꯣꯟꯗꯒꯤ ꯏꯅꯦꯁꯦ ꯁꯦꯟ ꯈꯤꯇ ꯊꯝꯕꯤꯌꯣꯅ ꯍꯥꯏ ꯂꯩꯅꯤꯅꯦ ꯑꯩꯒꯤ ꯑꯇꯣꯝꯕ ꯑꯃ ꯊꯦꯡꯅ ꯐꯪꯕ ꯄꯤꯁꯛ ꯑꯩꯗꯣ ꯑꯗꯨꯗꯣ ꯃꯦꯇ꯭ꯔꯤꯛ ꯊꯥꯒꯗꯕꯅꯦꯕ ꯑꯗꯨꯗ ꯇꯨꯏꯁꯟ ꯆꯠꯄꯗꯣ ꯃꯃꯥꯟꯅꯕꯁꯤꯡꯗꯤ ꯖꯦꯀꯦꯠ ꯐꯖꯕ ꯂꯩꯔꯒ ꯂꯤꯠꯂꯦꯌꯦ ꯃꯥꯒꯤꯁꯨ ꯑꯃ ꯑꯅꯤꯗ ꯂꯩꯕꯤꯌꯣꯅ ꯅꯤꯡꯉꯥꯏ ꯀꯟꯅ ꯇꯧ ꯂꯩꯍꯧꯔꯦ ꯇꯨꯏꯁꯟ ꯆꯠꯂꯣꯏꯅ ꯇꯧ ꯂꯩꯍꯧꯔꯦ ꯅꯪ ꯂꯨꯄꯥ 2,000ꯇꯗꯤ ꯊꯪꯕꯤꯌꯨ ꯏꯅꯦꯗ ꯍꯧꯖꯤꯛꯁꯦ ꯐꯦꯁꯟꯒꯤ ꯃꯇꯝꯅꯤꯅ ꯑꯗꯨꯁꯨ ꯌꯥꯗ꯭ꯔꯕꯅꯦ ꯑꯉꯥꯡꯈꯩ ꯂꯣꯏ ꯇꯧꯔꯕꯅꯦ ꯑꯗꯨꯅꯦ ꯑꯗꯣ ꯅꯪ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯌꯨꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯂꯩꯌꯦ ꯄꯩꯁꯥꯒꯤꯕꯨꯗꯤ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯤ ꯁꯤꯒꯤ ꯏꯅꯦ ꯔꯦꯈꯥꯒꯤ ꯃꯆꯥꯅꯨꯄꯥ ꯍꯦꯝꯕꯗꯣ ꯍꯦꯝꯕꯗꯣ ꯀꯩꯗꯧꯔꯕ ꯃꯥ ꯍꯧꯖꯤꯛꯀꯥꯟ ꯃꯥꯒꯤ ꯐꯤꯕꯝꯒꯗꯣ ꯑꯝꯇ ꯎꯗ꯭ꯔꯤꯕꯣ ꯑꯩꯗꯤ ꯎꯗ꯭ꯔꯤꯅꯦꯍꯦ ꯏꯪꯈ꯭ꯔꯀꯥꯟꯁꯤꯗꯅꯦ ꯐꯨꯔꯤꯠꯁꯦ ꯑꯥꯝꯂꯦꯠꯁꯦ ꯀꯣꯊꯣꯛꯄꯗꯣ ꯂꯤꯠꯂꯒ ꯃꯊꯟꯇ ꯇꯣꯉꯥꯟ ꯇꯥꯔꯒꯅꯤ ꯆꯠꯂꯤꯁꯦ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯈꯪꯖꯔꯕ ꯍꯩꯃꯥ ꯑꯗꯨꯗꯤ ꯃꯥꯗꯤ ꯀꯩꯗꯧꯔꯕ ꯉꯥꯎꯔꯕꯣ ꯑꯗꯨꯕꯣ ꯑꯁ ꯉꯥꯎꯕ ꯉꯥꯎꯗꯕ ꯀꯥꯟꯗꯤ ꯌꯥꯝ ꯀꯥꯟꯅꯔꯤ ꯅꯣꯡ ꯅꯤꯅꯤ ꯃꯁꯥꯗꯣ ꯖꯤꯝꯗ ꯆꯠꯂꯨꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯣꯏꯒꯤ ꯌꯣꯠ ꯊꯥꯡꯒꯠꯄꯤꯗꯣ ꯍꯣꯏ ꯌꯣꯠ ꯊꯥꯡꯒꯠꯄꯤꯗꯣ ꯑꯗꯨꯗꯒꯤꯗꯤꯅꯦ ꯐꯨꯔꯤꯠꯀꯁꯦ ꯑꯊꯥꯕ ꯑꯝꯇ ꯃꯊꯧ ꯇꯥꯈꯤꯗ꯭ꯔꯦ ꯀꯣꯏꯕ ꯆꯠꯂꯁꯨ ꯑꯃ ꯆꯠꯂꯁꯨꯅꯦ ꯖꯦꯀꯦꯠꯀ ꯁꯨꯡꯁꯤ ꯁꯤꯖꯤꯟꯅꯗ꯭ꯔꯦꯌꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦꯕ ꯃꯤꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯑꯗꯨꯁꯨ ꯃꯥꯒꯤꯗꯅꯦ ꯅꯣꯡ ꯅꯤꯅꯤ ꯍꯦꯛ ꯊꯥꯔꯒ ꯌꯦꯡꯉꯣ ꯖꯦꯀꯦꯠ ꯂꯩꯗ꯭ꯔꯁꯨ ꯌꯥꯔꯦꯗ꯭ꯔꯥ ꯌꯣꯠ ꯁꯥꯟꯅꯍꯜꯂꯒ ꯑꯗꯨꯝ ꯃꯥꯏ ꯊꯣꯛꯄꯁꯦ ꯀꯔꯤ ꯆꯥꯕꯅꯣ ꯈꯪꯗꯦ ꯍꯣꯏꯅꯦꯍꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯏꯆꯥꯅꯨꯄꯥꯗꯣ ꯊꯥꯔꯒꯦ ꯍꯩꯃꯥ ꯑꯗꯨ ꯏꯕꯦꯝꯃ ꯌꯥꯕꯨ ꯌꯥꯒꯗ꯭ꯔꯥꯅꯦ ꯌꯣꯠ ꯁꯥꯟꯅꯔꯒ ꯐꯨꯔꯤꯠ ꯂꯤꯠꯇꯦ ꯍꯥꯏꯁꯤꯕꯣ 마디 야예 아도 몽원 다르게 용 아도 야브라니 오 예응게 아도 야드라디 이네 낭기는 낙도 몰라겠고 호이네 오 파리 아두디 아이 앙앙도 하영만 타라게 잘래 이네 잘래 양 누가리 꼬비마 아이 붕어 아두디 하영데 이자노 빠도 타라게고 호호이네
짐 사ner이네. 프리니 들어줘야 보네. 나만에 빠이 와나가 닝가에 타전느라. 잉그레다 호직디 호직 와 위니. 헐, 빠이유. 안강. 저 멈춰. 노무게 나비 새끼가 나 현박이가 뭐지 그래. 하, 깨봐. 안강이 마신 티드네. 에이 하이드로. 안강이 마신 티드네. 씨. 안강이 씨. 아시행 바이레 주로 봐. 아따이나 깔락더네. 코이지 샵. 파티 묵이가 파이 해보네. 와, 난 짜는 거도 그냥 하, 나랑 비슷니? tawram hen takti kan nei kan ne ba tawra 어리는 아코이 파티는 탕 꾸라 기다이네. 까다이 레 파티는 뭐드나. aima ai ding sai ngang de na sa phe ya ku da ani pura de na ai kai de no ma de 살살 던져보시. ani ko ndi 啊，是会影像图刚出，嘿嘛，人吧， 아이 사트라니. di ka taw he da hem ra tak pi de na 이따 해 뭐지 뭐 강남 감는 게 이제 아마 좀 mus살라이라미네 좀 마이크 말하더나. Mày quay anh sẽ picky subscriber mà dù lại quay chị em mới mà xài này vào có. Vậy mà đang mình cái à? Là đi à? Đang đi. Hả? Hay mấy mình cho mày. À mà gì bây giờ quay video ta hàn nhau cái này có quay lại cái gì? Rồi hai tôi sửa rồi. 그래, 니를 빨리 시. không nghĩ gì nó khôngรู้ว่าเราลองxử lý được xem. dai kan ka ko 1, 2, action. 하이. 알라고 아무땅 이랄세 야저래. 야 이리 뽕나 toina 사푸간. Khôi chế cái phút tầm phản này pe rồi nó mà này à phút sẽ tất cái hết sinh thật nên tay à cái đây vẫn đang 아이 뿌리 레츠기 말이야. 아이는 레츠기로 주지도 않아. 아니 아이 뿌리 레츠기 말이야. nó số miệng cái nổ video cái xin này lâu rồi 숟가리는 나만은 비딘데 이제 지라플로미. 아다 고요 레오. 그게 아다 거기 제 사기 안 치우려 와. 거기 nhà đấy action xong đây ngó cái nó ăn thôi. cái gì sai được thu đây rồi mình đi mày mà 가리 지식이 사이즈 어디 아이 좀 더워 이거. 아이게 바이크 마닝다. 아이게 사이는 없라가.